अहमद मरुब पाउसिंग पिजरी खुलाई पाइबसिंग न्यूज एकोन गी नोंपो इंकोलदा मैतै अमदि मैतै पांगल सिंह पोट योनबे यारोय हैना दब तौरुबदगी इरांग थोक्रै मियोय अहुम पुलिस ना खुलाइगा कोनना फारे स्टेट असिगी अपुनबगी सक्तम लैंगाक असिना ngakani haina चीफ मिनिस्टर एन बिरेना मियामदा अमुगना थाजब पिरकले न्यू लंबुलेन मनुंग दलेबा कुकीला लोगु सिंग लेंगा नमतिक साबा सिक्योरिटी फोर्स सिजिनदुना अथुबदा कॉम्बिंग ऑपरेशन चतकदबनी हाइना तोंगान तोंगान बा क्लब सिंगना तक्सिलकले अमरी कोसेम नलोबा क्लास 12 के एग्जामिनेशन फॉल ngasi लाउथोक्रे मथंगी सही सिंगदा एग्जाम रिजल्ट येंगनबगी नमक तोंगान तोंगान बा डिस्ट्रिक्ट सिंगदा अखनबा सेंटर सिंग हांगदोक्तुना इंटरनेट फंगनगनी हाइना एजुकेशन मिनिस्टर तेज बसंत कुमार ना फोंगदोक्रे खुरुमजरी टाइम्स ऑफ मणिपुर के प्राइम टाइम न्यूज मीटिंग ताब्रिब सिंबु तराम नोक्सरी हौजिक पाउ संतोना पिजरी इम्फाल की मयोल मक्तदा लेबा न्यूज एकोल दंगसी अयो खुलाई मतिक साना पाइबा मियोय खरना न्यूज एकोन गी नोंपो इंकोलदा मैतै अमदि मैतै पांगल सिंह पोट योनबे यारोय थोंगलोन सिलो हाइना दब तौरुबदगी इरांग थोक्रै खोइसावनरबा मियामना युम मरी मै थाख्रै थौदो असिगा मरी लेना न्यूज एकोन मैरा पाइबी के सेक्रेटरी मालिनी ना टॉम टीवी दा हाय ngasi अयो पुंग 10 मखाइरोम तारकपा अद्वाइदा खुलाई असौबा पाइबा मियोय मरी मंगा थोरक्तुना न्यूज एकोन गी नोंपोक इंकोल अमदि मफम असिगा नकनना लेबा दुकान सिंह थोंगलोन सिलु लान लोइद्री फाउबा न्यूज एकोन दा मैतै अमदि मैतै पांगल सिंह अमता दुकान अमदि पोटफम फंबा यारोय करिगुंबा मखाताना पोटफम फमलबदि नोंमैना कापतना हाटकनि हाइना केलमके खुलाई पाइबा मियोय सिंह अदुना चथरकलिबा थवंग अदु यादिंगदबा फोंगदोकलुबा पोटफम फंबी मैतै नुपी अमदा नोंमै मतोन ओनसेंदुना दब तौरकपदगे मनाक नकपदा लेबा अमदि लेरंबा खोइसावनरबा मियामना मफम अदुदा थोमजिनरके मी मसिंग यामसिलकपदगी खुलाई पाइबा सिंह अदु खोंगलेतुना न्यूज एकोन क्रॉसिंग लंबी द लेबा बिल्डिंग अमदा चेंसिन किबने तुंगदा इम्फाल ईस्ट डिस्ट्रिक्ट पुलिस अमदि सेंट्रल फोर्स सिंह मफम अदुदा थोमजिनरक्तुना हाइरिबा बिल्डिंग अदुगी अकोइबा मफम सिंह कोइसिनदुना थमलगा सर्च ऑपरेशन चथबदा मियोय अहुम अचौबा खुलाई अनिगा कोनना पुलिस ना फागतके ngasi pung taraga minini phumanga adumai taw matamda sigi kaithem pambi ima ibel haitare muslim isin hauju yawi adagi maitei ise sing ju yawi duna aise kauthore lao kholo sman ku ki sing na nongoi pairaga khoi phamba yaroi la loidri na talena aina sarpa kan ai papa sale sarpa kan sida security me amse lerame it is men yawi adagi oc yawi dsp yawi loi lerame ada aina haibane ba security asu yam tairu ga pham sida kari gi no moina smaina ku ki la lo sin dina thola ga nongoi pairaga smaina wi sidi nongai te kana tribal masam na khame ba kham ba sai sigi afabada da daita je noina nangna lobong amdra nangna sigi mayam je lobong am doidi phare khoi nongna ngam to khoi tarage ngamoi ngamdra ga hosi senjangi bala lo hum do pothok piro maram de so sampur jo khoi gi mayam ama mai thadana tumna hatana khotana tawre aduga asu yam security tai ro mafam adagi pungju taraga minini phumanga ta danga ni nungdang ju nate theng stage da moina smai ta buja khoi thawai am ti nuai te aduna ngasi khoi ti lem na su ta tharoi tor ko hosi tawri ba kaino sini mob violence na afaba purakoi lengak ta miyam na thaza batambiyo state of sig epun magi saktam lengak asin nga kani haina se minister en birena miyam da amukna thaza ba pirakli wapam asinga se cm banglo da pangthok pa pangmi singa unaba amada se minister en birena phongtokibani
Minister amadi MLA kayana saruk yaduna pangthokiba pawmising ka unaba aduda si Minister Enbiren hai tha asigi tang ahumdagi state asida thoklogiba irang asi yamna laibak thibani matam khara ingtharuraba matungda ngarangdagi amuk hanna tonganba mayon amada lakle ngarang moidang pok amadi ngasi new nambulel da thokiba thodok kamari lenana hanagi MLA ama yauna miyoy kya tongan ba kulai ga konana fagat pangamlei state asida housing mathau taribasi shanti purakpani hana shanti puraklaba matungda makata ba thabak sing paikat kadabani thokliba irang asida senaba khudingmak fagatuna maral matungina laukat pamtokpa tabak sing laukat katli mobile lens na afaba mata purakloi amarom da internet yabam mafam da leiba mi singna social media da aran ba wafam kya thagaliba si tawigano aran ba thagaliba singi matakta FIR loina pale matamgi matungina soidana fangfam tokpa seirak panglakani amarom da hojik leiri batang du leita da ba sin amarom moiraga state asida numidangi matam da miyam na yum dagi mapan thokpigano pali balenga asida thaja bathambiu lenga na miyam amadi state asigi apun bagi saktam ngakane hojik state asida leiri batang du leita da ba si shanti da halangna ba tongan ba paramilitary force ki company kun tharak na ba haikrai blockade tawriba singsu khongjang handokpiu haina si Minister Enbiren na appeal tawke amarom da mathau tawriba pawmi singda khut ka hen bathawong satharapa si laibak thibani makatana tawdana ba mari lenaba singda khanghalagani haina su mahangna makatana phongdoke ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯀꯟꯒꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯉꯥꯛꯀꯅꯤ ꯃꯅꯤꯄꯨꯔ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯨꯒ community amatana mipaibigano community amatana mipaibigano akoi community khudingmak type kuntraga mani akoi khudingmak lamni akoi khudingmak sida laiminaga bani laiminaga su lai laisu laiminagi gani aduna hairiba wafam se masai media gi sin lausing khuthangda mayamda press media gi khuthangda haijabani amana hujik akoi gi nungsijarba media gi sin lausing dagi akoi video ama ure smaina hujiki kanogi new nambulen gi stay da thokba thogdokta army singna koi media singda singba khotpa tawbodo madu very unfortunate I moigi on behalf of them I na mayam media gi sin lauk singda I kan madugi I excuse nijari madugi damta I regret tawjari sida phari basta ex MLA masu yauri tawrami basa dai da koi maming matha du da tawraga community amabu mind tawdana badu madu honamina si hanai mayamda appeal tawjari thank you New Lambulen manung da leiba ko kilalo bu sim lenga namatik sava security force season aduna atubada combing operations atagadabani haina New Second Youth Club WAL United Youth Club amadi New Second Youth Club NCY sigi maikitegi phongtokle ngasi New Second ge tribal market kanakna leiba nongpok ingkol da potpon pambi nupi khra da kuki furuki mi oiramba yai haina singnava khulai paiba khrana mafam aduda popon phamba yaroi haina ake kang pirakpadagi irang thokraba matungda miyamgi oiba mifam ama New Second ge mandop leirakke mandop ta pangthoke mipam adugi mangoinana NCYC gi president TS Nagendra na hai ngasi ayuk pung tara khara helakpa atwaida New Second gi nongpok ingkol da popon phambi ima evel singda kuki ni singnava khulai paiba khara thoklaklaga potfam phamba yaroi haidona pot sei sekai ke Thawong adu yaning da phongdok poina New Second ganang da leiriba club amadi maira paibi singa pulaga singuma thodok ase makhata na thoktana bakari tawsige haiduna mifam ase pangtokpane New Second gi area da ngak sen bagi thabak ase state force singna tawhanbiyo housing leiriba central force sing asuna aikhoi ngak pi sen vigani haibagi thazaba leitre mafam ase da oriba fifam ase aduki matek mi painingai ni maramaduna Manipur lengak namatik sava security sizinaduna New Lambulel manungda combing operation sathaba matautai haina Nagendra na makhata na phongdoke Amaronda WAL United Youth Club amasung Citizen Club ki president singna phongdrokoda New Lambulel da leiriba kuki singna maitei singda onsinduna tatana kai hobagi fibam laklabadi hauki batang ahumda Sursanpur da thokiba irang adudagi hena shatiba fibam ama lakloi hainingai leite Ashigumba pamda bupibam sing thokringai da lengangna athuda security gi section tharang lokat pasumgani Imphal mayol maktada phong na khulai pairaga thorokpa haibase taraina lobusum loi maramaduna New Lambulen manungda athuda combing operation sathaduna Imphal mayol dagi kukila lobusing takthokadabani haiba wafam se phongdorke militant group mayam ama sidai moi punna leibagi akoi singna bale sina maram origa hairiba jaga sida akoi combing operation na torga matik sana makoi singa si phahu da targadi Sursanpur da thokiba irang do adudagi hena saw irang ama tholoi hainingai leite sina maram origa Manipur sarkar gi home advisor oibiriba amari honorable chief minister amari honorable governor na in timely masi intervene to hodragadi Sursanpur da thokiba irang do
अदुदगी तादना अदुदगी हेन चावना थोलकपगी अकीब ले हैबसिमा आइना मेसेज सम पिजरी सही असिगे ओइना काउंसिल ऑफ हायर सेकेंडरी एजुकेशन मणिपुर को सेमना लोग क्लास 12 के एग्जामिनेशन फोल ngasi लौटोक्रे मथंगी सही सिंगदे एग्जाम रिजल्ट येंगबगी तमक तोंगान तोंगान ब डिस्ट्रिक्ट सिंगदा अकनब सेंटर सिंग हांगदोक्तुना इंटरनेट फंगनगनी हाइना एजुकेशन मिनिस्टर टीएस बसंत कुमार फोंदोक्रे बाबूपरादा लैबा कोसेमगी मय लोइसंग पांगथोक एग्जामिनेशन हाइदोक्पगी थोरम अदुदा एजुकेशन मिनिस्टर थौनाउजम बसंत कुमार हाइ पांगथोकिबा एग्जामिनेशन असिदा साइंस स्ट्रीमगी ओइना मयरोइ लिसिंग कुनमरिगा सहुम सुमना मरीना एग्जामिनेशन थाकिबगी मनुंगदा मयरोइ लिसिंग कुनमाथोइ चमापन मरीफुतरा तरुक पास तौके आर्ट्स स्ट्रीम की ओइना महिरोइ लिसिंग तरामाथोइगा चामगा सुमना मंगा थाबगी मनुंगदा महिरोइ लिसिंग मापनगा चमरी कुंथ्रा मापन पास तौके कॉमर्स स्ट्रीम की ओइना महिरोइ चनिपान सुमना अहुम थाबगी मनुंगदा शात्रुका हुमफुतरा तरुक पास तौके अपुनबा महिरोइ लिसिंग कुंथ्रा तरुका चनि तरा तरे थाबगी मनुंगदा लिसिंग कुंथ्रा निथोइगा शामगा तरामाथोइ पास तौगुना सादा मरीफुद्रा निपान दशमिक तरुक निपान पास तौके एग्जामिनेशन असिदा लेंगा के स्कूल द तंबा महिरोइ सिंगना चावना माइपाक पंगमलपा से एजुकेशन डिपार्टमेंट की यामना साउथोक्सन यंगाइनी लेंगाना एग्जामिनेशन असिकिदमा अखनबा कोचिंग कया पांगतोक्तुना महिरोइ सिंगदा तोंगान तोंगानबा मखलगी कानाबसिंग पीकिबगी महिना ngasi आर्ट्स स्ट्रीम की अहानबा पोजीशन यावना तोंगान तोंगानबा पोजीशन कया लौबा ngamlakpani haina mahna phongtoke पाउमी सिंह हंगबा वाहंगी पाउकुम पीरदुना मिनिस्टरना मखा तारदुना हाई स्टेट असिगी तोंगान तोंगानबा डिस्ट्रिक्ट सिंगदा एग्जामिनेशन रिजल्ट येंगनबगीदमक अखनबा सेंटर सिंग हांगने लोइनना मपालमदा लैरिबा लाइरिक तमगदबा महिरोइ सिंगीदमा लैंगाकना तोंगान तोंगानबा थौरांग सिंग लोकल हैना मिनिस्टरना मखा ताना फोंदोके लैरिबा स्कूल भगत सिंह मिशनदा यमना अपेगी इंटरेस्ट लोबीबा पुमिंग थौरबीबा अदुगा अखोगी डिपार्टमेंट की ऑफिशियल्स फ्रॉम कमिश्नर डायरेक्टर अभी लेबर डायरेक्टर की ऑफिशियल्स मरुना छात्र सिंह को महिला सिंह को तभी को ओजा से मोनी इंटरेस्ट यावना अखोई हदती फजन होनरसी अखोई लास्ट ईयर सिकन होनबिनबनी अदुना मरम वरगा अदुदा नतना अखोई स्पेशलाइज्ड कोचिंग अखोई बोर्ड एग्जाम ममांगसिदा था आनी रोंगी स्पेशलाइज्ड कोचिंग रेसिडेंशियल कोचिंग कैंप तवरगा अदुदा यामना डेडिकेटेड कोइबा अखोई मयामसी अखोई होनबिनरगा कोई लाखो रिजल्ट की है तो याद थमसगे स्टेट असिदा थोकलिबा कांगलुकी इरांग असि लाक्सिनबा मपालमदगी लाकेबा आर्मी सिंगना शुद लैबा लालौबा सिंगदा खुद थाबा ngamdrabasu miyamda ipaw yoholiba pawmi singdadi शासन फुबगुमना फुथक्रे थौदो सिंग असि नुंथेल पुंग अनि मखाइरोम ताबा अदवाइदा पावमी सिंगना न्यूज एकोन थोकिबा इरांग अमगी पाव लौबा संगलुबदा थोकिबने इरांगी पाव लौबा संगलुबा पावमी सिंग अदुना जाट रेजिमेंट की पर्सनल सिंगदा प्रेस की आइडेंटिटी कार्ड उल्लबा फावबा आर्मी पर्सनल सिंग अदुना पावमी सिंगबु शासन फुबगुमना फुरकिबने आर्मी पर्सनल सिंगना पावमी फुबा अदुदा आर्मी की मकोक थोंबा ऑफिसर सिंगना खामदोकपगी महुता येंगलगा लेके थौदो अदुदा सोलबा पावमी सिंग अदुदि एएनआई की वीडियो जर्नलिस्ट बी दयानंद ममी टीवी की वीडियो जर्नलिस्ट सोराम इनाउबा अमदे वीडियो जर्नलिस्ट जॉनसन नोंगथुमबने आर्मी पर्सनल सिंह की काहेन वथवों अदुदा ममी टीवी की जॉनसन नोंगथोंबम की येथंगबा खुदांग अमदे माइगी सरुक सिंग थीना सोके टीवी चैनल असिमके सोराम इनाउबना माइगी सरुक अमदे फैगन की सरुक सिंग सोके एएनआई की वीडियो जर्नलिस्ट ब्रह्मचारी मयुम दयानंदना फैगन की सरुक सैन फुरकपदगी दागफम लैना सोके थौदो अदुदा करिगुंबा मणिपुर पुलिस कमांडो थेंगरमद्रबदे पाउमी सिंह मिसी मिनाय थोलंबा याय सोलबा पाउमी सिंह अदु पुरैलोंबा खोंनांग मखोंदा लैबा रेमेडी हॉस्पिटल दा आहान बलायंग सथके थौदो अदुगी पाउ हेक फंगबगा अमजुगी प्रेसिडेंट बिजोय कक्सिंग ताबम अमदे अतै एग्जीक्यूटिव मेंबर सिंह लाक्तुना पाउमी सिंह की फिबम यंगसिन फिखिबगा लोइनना आर्मी पर्सनल सिंह सतगिबा थौंग अदु अकनबा मोंगदा कंटेम तोके
Chief Secretary amadi mahak masa ngarang kangkokpi da satuna mafam adugi community leaders sing unaduna lamdam asige mahusagi punsida amuk lakna na ba wari sanakre na Manipur lenga ki security advisor Kuldip Singh da phongdokre hausi state asida wari ba phim asigi matang dang assisi minister banglogi darbar hall da pangtokpa pawgi mifam amada Manipur lenga ki security advisor Kuldip Singh na hai state asida hausi oidi ba irang asi mafam khara da thodok khara thok panatana tapna mahusagi phibam da hanjilakle security force tagi lokiba kulai sing recover toba hengalakle hauzik fawbada nongmai chamri marfudra mari recover to crep kem sing da leramba miyoi sing shafaba mafam sing da thamkre imphal ji bam lambi da tangai fadana sangba polam sing pusilakpagi thabak chathari ngasi su jiri bam dagi truck samaga yankai mapan imphal tamna lakpa hokre ngasi sekon da thokiba thogdo aduda nongmai ani yauna miyoi ahum fagale thogdo asida pawmi sing da security force sing na tati tawoina tawgi paw hojik fawgi oina leite Karigumba Paumi Singh da Tati Tawaina Tawagi Tabak Sataram Labadi, Action Local Aba Yang Sinkane. Irang Tokpa Yabama from Singh Security Singh na Akan Bamong da Section Tarang locally. Nasi New Second the Irang Tokiba Dugamari Lena Numidang, Red Sataduna Irang Shagaliba Mio Singh Faganaba Honagani Hana, Panam Kataki. Though that area is under watch and surveillance with the police posts, army and the RAF is also there. But some people sneaked from side and put fire to one of the houses which was already half burned. Wind was blowing fast, so it caught hold of it. The 4 houses caught fire. By the time police reacted and fire brigade reached, they were partially burned. 2 of them were earlier also burned and 2 were abandoned, which got burned partially. We will hold raid this night and arrest maximum culprits in this case. We will not allow this kind of hooliganism to go on in the city. Matam kuirabagi tungda TG Higher Secondary School na kosem na lopa class 12 exam ki arts amsong commerce stream ki ahanba position logdana lenga ki mic ngakre tungi punsida professor mo oiduna hugalagliba mahiroi singda loksingi mangal piba pami haina class 12 ki arts stream da ahanba position tarakrabi puspa naurim na phongtorkli wafamasi Council of Higher Secondary Education Manipur kosem na lopa class 12 ki exam ki result lautokraba matungda arts stream the ahanba position lobong ngam lakrabi TG Higher Secondary School gi mahiroi puspa nauremga unaba amada mangna phongdokibini TOMTV ga akanamna unava aduda puspa naurem hai class 11 gi result haidoropa matamda mahangna anishiba position tarke matang aduda kharaga henna honarabadi class 12 ki exam da soidana position lobong ngamgani haina kanke wakalon aduna mang tharaga ahenba thongna amaga loinana honaba hokke laibak fawadagi mahaki hona zaman ngasi di mahiyale class 12 exam gi damak ahenba coaching natragana tuition na singba amata tawrakide loinana nongmada pung asuk lairi pa padaba yade haiba kari suthamde adubo mahakna khara shonba subject adi coaching gi mateng loke pumnamak asika iroinana school da ozana pitharakpa parasingdi adumak changnai na pake tawbutabu class 12 ki exam maya dadi nongmada lairik pabagi sang hengatuna akan bamong da hona ki haina puspana makatana phongtroke greedy oigano ambitious oyo na haibam thengna geba aduga nangna haidi leiriba distance haidi aina phangadoriba aigi aim se yamna distance lei khalle hai taragadi distance na nang se grow tawnaba matam piri ne adui distance so nangna crush tawgano ka aduga never compare yourself with others atopaga compare suk taw bigano just I issue 12 ki tha harpa matamsa I di 90 pc cross tawningen isara dum leijayeba aduga ni na hajala pa matamda khoi manabi 11 da coaching ga chatkiba khotkiba se madi revision course se loigre foundation se loigre ka harpa engon self doubt ama leibado aduna leyeba ana nasado kanamta ga compare tawgano nasana hotna ningiba nangi level do thammo aduga adu yawna boina hotna biyo noina hajani Udaba to the Puspa Naurim gi Popa Naurem Bhumeshwar na hai Mahakti Carpenter gi sinfam da leiduna Isham Zamba Punsi Marial amada hingbani Masagi mai machine gi lamda mapa ama oina ahenba hona kibasu thoidon lekide pumnamak Puspa gi hona zaman ngakta ni haina mahangna makhatarke amaromda Puspa Naurem gi apopi sangita nasu masagi damak mama ama oina ahenba karisu hona kibalaite masanupi na lobatungi firepta mahaksu adumak sogatkani haina phongdoke Mana pabi sang dia tu paler me belarikse. Hona jaba masagi jo hona jaba kan mana pastor pani nan lawi. Akoi di kahina larik hai besuna te ko. Aduna moina pajabagi hona jabagi
खुदम ओइना ममादा ओइना पिनिंगे ममाना यामना कन्नसु सेनादना तुमददना को तौए अखोइना अदु खरा वा पदम लई माइना नुंगाय माना पास तौरक होनई मा होनब कल्ली खंगी मरमदी माना होनजबा को लाइक पारंबा खोलंबा मैम थेने मसान होनजबनीदा लाइक कन अदुम पाजयेबको नुदांग अदुम पा अइना लाइक याम पारोनु नंग लाइक पामल्ले हाइबबो यावे माना पामजबदो अदुम तौजसनु अदा कोइना अदुम सपोर्ट तौबिनी ngarang numidang pasoi police station gi manung sana leiba moidang pok ta kuki lalobani singna singna nongmai kapsin dune tek chata bada moidang pok ki khunja ahom nongmai maru na panduna sokle amagi fibam luna leiri thaudo asing ngarang numidang pung mapan makairom tarakpa adoi ta thokibani kuki lalobani singna sathaki ba attack ta soktuna hause rims ta like na riba singa dudi moidang pok maning leikai dagi khangembam kiran sei kuntra apokpa khangembam naba moidang pok mamang leikai dagi thangjam dipak sei kuntra apokpa thangjam mangi amade moidang pok maning leikai dagi yengkom nauton sahi kun gataret apokpa yengkom birsandar kawi hari khangembam kiran gi fibam ngakpigani khangembam kiran gi faiganda nongmai maru ama panke thangjam dipakina khadang thabak ngaksam amadi khujengda nongmai maru na panke aduga yengkom nauton na khutta nongmai maru ama panbani hari makoi ahungi manungda thangjam dipak I amna satkibana hauze rims hospital da fibam lu na reiri ngarang numidang thokiba thogdo adu hakthengna na uhoba khunja amana TOMTV da hai ngarang numidang pung mapan makhairom tarakpa adwaida moidang pok maning leikai da leiba thangjam dipak ki farm manakta mi sathok chasin tawre haibagi pau ama fangbadagi thangjam dipak masamag yauna leikai gi miyoi tararom afam adu da sangsin ke mahaki farm adu gi nakanda chenba shagon loke narak mongsong marakta hanadagi lumdana leiramba khulai matik sana paipa koki lalobani singna bakharana kunja sing adu tamna nongmai round kya kapsilaki maduda thangjam dipak khangembam kiran yengkhom nauton nongmai maru na panbadagi leimai da take makoi ahumga langminaba atai kunja sing aduna amuk handuna nongmai round kya kapsin badagi koki lalobani singna basing adu amambagi kudong chawa loduna nantholaga new kaithel mambi singlomda senkibani hairi thaudo adu da soklaba miyoi ahum adu khunja singna khonglei tuna imphal gi rims hospital da pukhatuna laikadaki thaudo asigi pau he phangbaga manipur police ki IGP Temting ngasangwa SP Imphal West Dr S Imomcha yauna makok thongba official sing mapam adu da sangsilaktuna fibam adu kupna yengsinke loinana new kaithel manbi sing mathakta leiba kuntra gong dei suba sam rifles ke team amana singkhong manakta leiba kuki kul sing da operation sathaki hari unofficial oiba pau amagi matung indade ngarang numidang Assam Rifles na sathaki ba operation aduda kuki lalobani sing na ba ama khulai kharaga konar fare kharaga amana nanthok tuna sen kra hari adubo Assam Rifles na operation sathaki haiba pau asi kadai fawu sumi natragana lali haibadi chapsana khangbangamdre geta leiringai matam jida mi ama leibagi sahom je phangbadagi mi ama kanano ma leigre haina koina leirami bu akoi mi tara muksina group ahum thona khaidoga loki awangda ma loki makhada ma toroga akoi group ahum thoga loksida ma lo haigalakko matam sida loksi gi da haigalakko matam sida loki group sida loki group sida mamang da uriba walai si asida mi si luma leiramaga nomai kapakpani barrel oigani hana akoina singne adu kapamaga akoi gi mi se sokpodegi akoi mi se haidaraga tainamu chakhalaga tanarako matamda nomai akhoisu round khara kape barrel sing khara kape adubu phabadinga maudre aduga mi kyamu lakno habetu so koi khanghodre habedi moigi mi du kyam lakno komai to amambagi khudong chabdo lorga moina thodosi toromane Relief camp sing the Laibi Miron Bina Trogana, Agang Unaban Uribino Pishina, Laiva the Kudong Sada by Yaurabadi, Kumalampakta Laiba Yur Hostel in the Laiba Yagani, Kanuk Irang, the Maramoraga, Wakal Sarang, Naba Miron Bishing, Wakal Nuana Lehan, about one Minusi Hina, BJP Manipur Pradesh President A. Sardana, Fondokre. Afamasinga Si Kumalampaki Yur Hostel, the Lady B. Miron Bishing, Fibum Yanks in Basat Pagamadilina, A. Sardana, Fondokibani. Yangsin Kongsat adugo mari lenana A. Sardana hai hauze tholiba kanglo kirang asida mayuma kai mai sakiduna lanje lakhiba miyoi kya ama relief camp singda changjafam loduna leidi masigi marakta miro labbi nupi kya amasu yauri hauze leibak asida oriba fibam asida
Mironbi amadi malemda khonda raktriba angang animaki pungning wakhalda shauna saitheng am piri pomnamak asigi yengaga lenga asigi akhanaba thoksil amagi makhada Mironbi nupi singda akhanaba miding changlakpani Komalampakta hangliba center asida athu akai gi oiba service kya so fangalakani haina mahna makhatake Women singi tawbasi daisda ko yam sengna Manipur sarkarna yamna chauba akoida cooperation ama pibidana sigumba mama sing sige extra care lo badar le haidana honorable chief minister na madu akoi ani wari chanajaraba matungda hariba camp si su hangdok chabani aduga hojik se akoi gi leiriba government gi side tagi health minister na koi gi duma chief minister gi advice makhada akoi leiriba facilities nupi sing sida darkar leba health related loinamak akoi mateng pangbigani haidana haire aduga kaigumba chatpa khotpada problem leiba ultrasound darkar leiba khotpa loinamak medical facilities se asida akoi pigani haidana state government asu achouba adugumba mateng pangbigani haibagi thajaba thambidana akoi hojik pangthokjari Manipur da tholiba kanglup ki irang asi loisina banaga amadi maite pangal sing punsilaga forum for restoration of peace haina mington ba forum am semkre irang asi to boda warishin poragna bal lingang na tragana maike ani maki lusing basing unaduna wari shanaba horagani haina forum asi convener asangka san fongdokre tampakta leiba naga forum amadi maite pangal gi masang naiba miyoi kunga mathoina punsilaga forum amangasi semlabo mutungda Manipur press club ta pangthok popau amagi Mifam amada forum asigi convener asangka sana hai hausi lamdam asida tholiba irang asina Manipur da khundamina riba forum khudimba awaba nuaitaba kya thokale irang asina maram oiraga lamdam asigi tungi yumbi oirakadaba naha kaya gi pukningda aki tujungbo fahole maram aduna irang asi athubuda loisin bangamna na bahonagane amaromda forum asigi ko convener Islam makak san hai forum asi lamdam asida tholiba irang asigi waroisin athubuda purokna ba semkibane Masida miyam pumbana sogat piduna hanagumna santi libulamdam ama wahen ministry haike Thokliba issue ase athoba matamda settlement ama puraglaga magi apambagi wakhalom khanba ngangba tawba punamakdu akhoi thambiramlaga tongana thamlamlaga akhoi Manipur sita amatam hana laiba kumna madugi shanti peace adugi life normalcy adugi kumna puraglaga akhoi gi situation se akhoi hana kumna calm down adu tawraga akhoi lakadaba punsi matamda amaga ama nuksi chanana lemina si haibase ngasi forum for restoration of peace ina mayamda appeal tawjabani ki anigi pendaba leiriba punamakse akhoi athuba matamda loisan biu haidana akhoi na sarkar da piba jaba pressure piminnarakanda leiriba community ani sigi luching purel oiriba civil society organization gi bu oigera MLA bu oigera any leaders punamakta akhoi unaraga community ani sina haijaba jaba haijaraga makhoi da saunariba punamakse tension view nakhoi anina saunabaduna maram oiraga as a whole Manipuri praja punamak awabagi phiyomda leire Paugi merakta na tempo break matang logzare ISO certified oiraba training academy amadi treatment center moiriba Dharma Care Aesthetics Academy da makhal kya gi certificate course haujaragani amadi treatment kya gi service supijari Dharma Care Aesthetics Academy da fanganjari ba service singdi microblading eyebrows BB glow face whitening full body whitening hydrofacial chemical peeling nose filler lips filler chin cheek augmentation botox PRP hair regrowth treatment acne and acne scar treatment melasma treatment mole removal laser treatment fat reduction treatment asinaching akupa marol gidamang asi maglengsin birau Dharma Care Aesthetics kwa kaithel soibam laikai near Photon Higher Secondary School Imphal West contact number 6909 473 331 Break matung da makata pa pausing pizari lamdam asida tholiba kanglup ki irang asi fathanabagi damak ko kina namna khundaba mafam singdagi maitei sing amadi maitei na namna khundaba mafam dagi kuki sing lengak na safagadaba mafam da putopi haina Akhil Bharatiya Hind Kranti Party Manipuri State Unit ki president Moirangthem Danabina Phongtrokli
Imphal gi press club ta pangthokpa pawgi mifam aduda mahangna makhatana hai Imphal manungda leiba cookie singna ka hen bathawong satharakliba si kudakta lepiu laingangna irang thokpa mafam singda ahen ba security force sing thazim biduna kanglup ani gi irang asi laksina ba honabiu amaromda national highway Imphal Dimapur lambi amasung Imphal Ziri lambi da malpuba gari singda kanglup amatana ayrapan piratana ba laingangna thabak paikat piu haina su mahangna makhatana phongdoke Objek sih kemarin ini na government Manipur government ada apa memorandum people ke same sahabat loh jadi mari sumber report ikut center dah home ministry dah jadi prime minister dah memorandum pin apa tu ikut same sahabat loh jadi ini party ke central leader cing jadi kangen kere atau tu pun macam dah mau Delhi dah penting pangan ni ada taja pasuk pira ya apa cuma nasi ke pajagi kan usia dah press week ke kutang dah sikum bayirang thok tu napa government na action si ani mak both side ke maitai ki usu cookie ki su ani community ani sigi safe side oi gada ba cookie na namna taba jaga da leiba maitai na namna taba jaga da leiba do cookie sing puthok pe ba ani sing irang je pata bina ba government akan be men thamse changan ni ai ba che koi party mai pe suggestion ni Kanglaipak Furup Amatagi Homeland Tanbi Aroi, Maitei Miyang Gidama, Southeast Asia Cultural Organization Sikona, Angamatak the Tingakani Haina, Organization as in the Tadro Posirolumna, Fondorpli. Zerola Sinahai Manipur the Tongan for Furup Kuntraga Mangarom Hena, Kundaduna, Lady, Manipur Furup Marshal Gimarakta Nungshisana Amanuna Amabu, Ikai Kundana Leminanaba Matoktai. Howsik Toli Bakanu Kirang City illegal immigrant Amadi, Shuda Labor Lalolup Sing Natogan Bene, Masida Central Government Amadi Stelingana, Kayam Queen Atumina Yanguna Lake Hidoribano, Emilitarana Tokaiva Administration Amatalapa Sigimatang the Lemhori by Emily Yang Kaina Karitaba, Tauram Sing, Lokatpa Later Havasi as a Wahang Moedi. Union Home Minister Amit Shah Yauna Atai Lusing Basinda, Namtaki Memorandum Kaya Pishinduna, Maite Sing Lana Uhana Bahona Rivasi, Shiko Nayabangam Loyhanasu Serolisna Makatari. Hairok Assembly Constituency GMLA Dr. Toksom Radeshyam Advisor Oiba Peace and Relief Committee Hairok na Hairok Higher Secondary School the Hangliba Relief Center da Lady Basingi Haksang Nada Yektana Lane Bagi Pandam da Lem the Lion Bagi Kemama Center Sita Pangtokre District Administration Tawal Gimidi Makada Peace and Relief Committee Hairok Amasung CHC Hairok Napuna Sinduna Pangtokiba Health Kem Aduda Kemasi da Sangzafam Low Duna Lady Ba Nupa Mapan Amadi Nupi Tarataret Amadi Angang Kungam Manga Punamio Yankai Matoirom, Lying Bagalonina, Matauta Hindak Lang Taxing Suit Lemna Fanganke. Hita Lang Taxing Adu CHC Hairokna Putopani, Kemadugi Matang the Relief Center Adugi Convener Lystrom, Zadumanin High, Hairok Amasung Seng Maigi Relief Center, Ahum Asida, More Amasung Sursanpur, the Gilanjan Rakpa, Nupa, Nupi Amasung, Angang Puna Yankai Matoirom, Sangjapam Lady. Makoigi Haksang Nada Yektana Lane Bagi Pandam da Lemna Lying Bagi Kemasi Pangtopani Haina Mangna Fondoke. Lamdam asida tholi bairang asina maram oiraga miyamda mipainaba ama pokna ringai seraga sida Imphal East District ki manung sanba Nongbrang Khunda Army personnel singna numidangi matam hek yauropaga yum da sanglaktuna aki akhang pire koki laloba sing thengna babudi as Army thengna bana hena kire Army thamgada ba oirabadi aikoi kul hongzadage haina Nongbrang Khun ki khunja singna phongdrokli Hiramasi ke mari lena nangarang Nongbrang awanglikai lairembi market na Nongbrang gi miyamna wakan mifam pangkre Wakan mifam aduda saruk yakibi Nongbrang apun bamaira paibi secretary Shadopam Sunita Layman Hai Nongbrang Kul Ashi Sing na Koisilaga Layba Mafam Oibana Atopa Kun Singda Lanjena Duna Matam Karat Laydure Irang Karat Nemle Haiduna Kun Ashida Muhalakuni Adubutang Naba Kundagi Koki Lalobu Sing na Nongmay Kaptoropada Pakat Papong Nare Seragasida Army personnel Sing na Sui Yum da Sangduna Akiba Pirakpa Asina Kunja Sing Mipaiba Poknare Kunasi Ginarol Sing Su Ahing Tumdana Kulasi Ngak Libani Fivamasida Army Singna Shatari Batongasi Kuki Lalobu Singamari Lena Rabra Haivagi Singna Bafawi Maramaduna Hiramasida Lengano Meeting Sangbi Haina Sumana Makataki Kunja Singasi Sadana Labadi Yadavanina Kayam Quina Queen Mayamji Sarkana Pirakbangangani Piju Pide Adubu Kitang Sarkana Miang Changbiu, Subanomba Yadavanina, Suraga Sava Actani, Kunong Kunda Lariba Kunja Singdi, Tabak Toba Tolov Zava Kashulate, Suraga Savani Adubu, Sudraga Dikadai the Gizagani, Sarkana Miang Changbiu, Aduduga, Equus Hanti Pami, the Singna, Cookie Gitongan, the administration Tambako Pamde,
sugi extension to bu jokoi pamde kuki MLA disqualify to gada bani taraje disqualify to view aduga Indian Army na aki akhang tawriba singje ngasi dagi kohan biu aduga state sarkar na miyeng changbiu Bisnupur da hangliba relief camp sing da Senior Citizens for Society Bisnupur chapter na koina satuna awara passing hangbagi thabak satabada lairiba awat passing DC Bisnupur L Bikram na matam sana pigani haiba wafam thamlak pathakali haina Senior Citizens for Society Bisnupur chapter gi Vice President Thiam Yaimana Fongdrokli makatana Maru oina lanjelakpa mahiroi singda study materials fanganba miyamgi phirol sana thangna ba kaya so fanganbada senior citizens na asobu thawdang lawri district administration na sumakata na mateng panglagani haibagi asset pathajabalai thorom aduda senior citizens for society Bisnupur chapter gi working president Thiam Ibo Pisak na hai Housing Relief Center sing the lady ba mio sing asigi awar pa si aduki matig yami maramasina lamdamasida kundamina riba kanglo furu amadi miyamna awar pa si mention na bahona minsi haike thawramaduda working president yami bo pisak secretary nomaitem sanaba amade atai thongmi singsu sarugaki koi siang bauda hui yeliba siang sing bauda kilo phade phai phade ga mayam tongnar bu sisu complain am tawjabani yaragde ma sakra section na tang yingbiu aduga loina na hui war ba tanja sida kaithen da dukan pham singna de karba wala singna pot maman hena yoliba mayam se koi yare gadi ma check tawbiu masi natraga de koi aja se awa ba hen poche leina manung da makoina kaigum ka sanaraga post man ka ko na honari masi puna makse ko ni sida hajaraga yaragadi ko gi mobile sapiraga publicity sapiraga masi kara ko detect to bi na hajari Lamdam asigi tongan tongan ba mafam da hangliba relief camp sing da art of living na lepalaitan na tingbang pidu na lagli haina art of living Manipur gi state media coordinator na thadrok pa serol mana phongdrokli serol asina haitha asigi taradagi hausi fawbada art of living gi maikai dagi lamdam asigi tongan tongan ba relief camp kun ga mari romda tingbang polam kaya kusinakre bateng asina nopi lising amaga samre amadi angang satret yauna mioi lising aniga samanga romda kanava phangan kre hadi tingbang pikiba mafam sing adugi manungda Imphal Kundrakpam, Moirang, Fuvala, Kaibulamjau, Thanga, Wangjing, Singba Mafam da hangiba relief camp sing yauri. Khangabog Higher Secondary School da hangliba relief camp da sangjafam logduna leidiba singda Khangabog Kendra Young Farmers Development Organization gi President Dr. Akoishanana Tengbang Polam Singh Husinakre. Relief camp aduda Dr. Akoishana gi Maike de gi sing hand sanitizer ising gi teng amadi atai chana thangna ba Polam Singh amadi seloina lupa lising ahung gi mateng pangke. Tengbang piba aduga mari lenana Dr. Akoishana hai Manipur da kundaminari ba yellow mi pumba tangdu laitana ingna singna leiminana ba amadi yellow mi na tapasingna Halan Kiva Haiva si Langak Paiva Singi, Dangai Fadra Patogdangni. How Kiva Sing Kautona Dona Nungshisana Napuna Himina Bahona Minasi Haina Manam Kataki. Tongan tongan ba mafam sing da hangliba relief camp sing da maite idol iek loina silnol apun balop milana mateng pangdo na lakpagi seru moina ngarang kunrang pab AC gi manung san na leiba nongsum mamang leikai da leiba relief camp ta mateng pangkre milal gi president kaidem ingosana lusing duna lobasi gi thau puba tararom na sana thangna ba polong kaya mateng pangba sangba aduda relief camp aduda leirambi Arubam Tazaman bina Fongtoropada, Nongsum Hariba Mapam Asiga Hek Tainabada, Tangkul Gikul Amalay, Adubo, Koki Lalo Sing Namasing Yamna Laishin Kiba Amade, Bunker Kaya Shazin Kibaga, Loinana, Maite Misham Singda, Nongmay Maton on Silpa Asina Sauna Kudong Sadova Mayong de Hide. Mongsangai Kanba upon Balub MKL na Ship Convener Akoijam. Ibomsa amasung convener Soraisham Surendra Senglegi Lusing Makata anirak subo ina Moirangi tongan tongan mafam sing da hanglipa relief camp sing da tengbang polam sing pikre tengbang polam pi kiwa mafam sing adude Moirang thamna pokpe Moirang ngang khalawai Moirang college Moirang LCM Moirang guest house sing bani hide Hauzik tholi bakang nuki rang asi athubada loisinduna mahuksa gi punsida halan biraknaba MKL gi maikedagi marilena sing da apil tarukli Tang mangagi nungdang sida kapna basi
पुलिस आर्मी की गाड़ी से लामद्रबा अखोई मोय चुचामपुर लेबा मणिपुर सिबाई सिंह अखोई अमाबु कल्लो मोयना गेस से नमगा टियर गैस कापसलानी अदगी नौरी कापसलानी अदुमाइन तौरकान हेक्ता मीसे चहुम चामरी ने गेस से नमबसे अदुकान मोयना ने पुलिस ना टियर गैस से अकनबा से थाजलगा दे नोमई खुलाई थारकान मोयगी मीसु सोंगनी अदुबु अखोई इमांग मो उत्तरेबा इनाइदी चाइरगा लेरनी मीसो अपनी ना तो मोयना दुम पूरा चखरा अदुमाइना थुगाइरकान मोयसे चखरे चखराबा मतुंगसिदा असोमी आर्मी की गेट मखारों थंगदा अमा लेयदा मदुदो थुगाइरगा हेक्ता पाइसलकदा अदुदो खुलाई थारे आर्मी पुलिस ना अमाबो थाबलते Kaksing district ahan bo ina Kaksing Eye Hospital haina mingthon ba mit ke hospital ama Kaksing irum lamdong da leiba kulahari mani complex tangrang hangdokre hospital hangdokpa gi thorom aduda hana gi education minister housing na senior citizen forum Kaksing gi president odiba nongmaitem nimaina athoiba mitung kulahari mani complex ki mapu khetri mayom mani na thorom mapu amadi thabakta gi potharaba CMO CIC Kaksing Dr Sarita Kuzur yengkhomna akhanaba mitung lensing oina sarugya ke thorom aduda Kaksing Eye Hospital gi managing director Dr Yengkhom Sailendran hai sayol amada numit taruk ni mahakna Imphal gi Sriza Hospital da thabak puraga nongma khaktama Kaksing da laktuna Kaksing amade Kolon na badalay riba miyoy kaya mit layang bagi kutong saba pibangam ke maramaduna kudak yoy ba amade aruba ke sing lakpada Imphal tanal laktaba yada bagi fibam da layrami hunja sing na thengna riba kutong sada bakaya adu gidama hospital asi hangbane hospital asi da ahal whatever sing layang balakpa matam da shell hanthana lawduna layang bagi kutong saba su pigani haina mahang makatan fongdoke lam lapa namaram harga natraga maybe same to the fibam natraga chatning na mi le kaba any difficulty masa hanu sila panina masa so bagi sa tok sa sinda warak ko pa asum mayamang tilagi aduna mayam asi khalor aina wakalda asi umtangi aina kalim khara kan honarala khara mukhay di warga su sapahan ni hana kan khalaki atau sumna sige lagi Kaksing Eye Hospital dito bagi wakalon na dula pa hokibani Thobal district ki manung sana laiba texam dagi national awardee mutum topi masana lamdam asige tonga tongan ba mafam da hangliba relief camp sing da laiba mahiroi sing gidama mahei tamba da sang ba polam kaya ga loina sana po sing mateng pangkre hangabo higher secondary school da hangbar relief camp da laiba angang sing da polam sing adu yentok aduna em tombi masana hai Manipur lengang na laukiba warep ki matung ina relief camp sing da laiba angang sing da mahei tamjana ba polam sing yentok pa gi thorang gi matung ina Jedio Thobal gi ayaba lauraga lanai oina mahiroi sing da polam sing asi mateng pangbani maang makatan hai angang sing asi gi yenglaga furuki lan asi lepiro lan asi na mama mappa kaina halaba angang kaya ama leiraklagani masi kunai asi gi oina afavanate haina mahang phongdoke Pigli angang sing asi gi yenglaga makoy mama mapa da suhanba mama mapa da hatpa mama mapa awabi base tungasi mama mapa leitra angang sing tungi punsida tungi mirolda hingho wuro thona wagani aikogi society se yamna handicap oina le hawragani hai wafam simeteng aikogi lal hawriba natragana kulai paiduna attack tawriba amasung makoibu defend tawnariba khudimak okpiro hai wafam sina ina tham Kanglukpi irang da sopan nangduna rims da layang liba singda voluntary help unit committee BISUC na tingbangli kanagumba na ahen ba mateng pangimba leira basu mateng pangba yagani haina rims BISUC ki president M Shuha Sandrana phongtrokle rims da pangtokpa pawgi mifam amada mahakna wafam asi phongdul aduna hai committee asina rims da pukalakpa asokpa singda ahan bagi mathau taba treatment sing piri hauze fawbada kanglukpi irang da asopa nanglaba miyoi samaga sumna ma rims hospital da pukalake patient sing asigi manungda riot victim na marifu matoini aduga relief camp sing dagi lakpa gaini patient yauna atai anaba kunni hauziki oina hospital asida miyoi kunga mari layengli masida rims ki medical superintendent na mathau taba hidak langthak sing puthoktuna mateng pangli
RIMS ta khudong sadaba yarokpa matamda sangai diagnostic amade langol view nasu asobu mateng pangli committee asina pangtholiba thabak thorom sing hena mai pangnana bamiam nasu mateng pangbiu amaromda burn unit laiba patient unaba lakpa mioi singna unit ta sangdringaida committee asigi volunteers singda hana paubiu haina sumana ma khatana phongtoki कोई अतई अतई यूनिट दी अकोइन संग बदा थोदोप अथुंग थुंजदे अदुगा ब्रन यूनिट दी अकोई नुक्सी बिदुना लाकेरिबा पेशेंट बो अनाबा हंगो लाकेरिबा इचनी नाउसिना ब्रन यूनिट दी चंगबी दनबा करीगुंबा चंगबी बतारगसु अकोइगी सिदगी अयाबा अमा लौरगा अकोइ वॉलंटियर सिंग मतेंगल लोइनना मोइना पिनिंगिबा प्रॉब्लम सिंगदु मकोइदा यौहन्नबा ओनबियु अदुगा करीगुंबा मकोइना अकोइदी चंगरोय हारगसु अकोइ जस्ट सिनायरमगा अकोइना मकोइगी ब्रन यूनिट लैबे स्पेशली हाइबसिंग सिगिदमकदी अकोइना मकोइदा पिनिंगिबा मतेंग सिंगदो अकोइगी थ्रुदगी किहनबियु हाइबा वाफम जिमदंग मयामदा अपील तौ Kaksing District Manung Shenba Wabagai Tera Pishaktagi Langbam Amit Kumarda California Public University na Doctor of Letters Delete Award ngarang kusinakre New Delhi gi Gold Market ngarang Shamata Sahitya Academy na sindana pangtokpa National amadi International Sahitya Convention lisingani kun gahumdai de award ase kusinarkibani award ase Langbam Amit Kumarna sahi kyagi mamangdagi shathaduna lakpa humanity service ta yumpamoidana kusinarkibani Aroibada maruiba pa umkana pisri. Kulai paiba sing na new second ginong po inkol da maitay amadi maitay panggal sing pot yon be yaroy hay na dab tawro padagi ilang tokre miyoy ahum police na kulay ga kona na fahay. State asigi apun bagi sakam lainga asina ngakani haino si Minister Enbiren na miyamda mo na thazabak piragli. New Lambulen manung dalaiba kukila logo sing lainga automatic server security forces in atuna atubada combing operation chathagadabani haina tongan ba club singna taksilagli. Amadi kosem na loba class 12 ki examination form nga si lauthokre mathangi sahi singda exam result yengna bagi damak tongan ba district singda akanaba center sing hangdukna internet panghalagani haina education minister TS Basant Kumana phongdokre ngasi ki unity times of Manipur na pizza prime time news matang sita loisinjare media W singbo mukana khurumjare Yeah.